People's Revolutionary Party of Kangleipak Prepak Kinifunipan Suba Mapok Kumwon Thouram LAMDAM ASIDA KHUNDAMINARIBA YELHOUMEE PHURUPSING CHINGMEE TAMMEE MEEYAM PUMNAMAKKA KHUTSAMNADUNA MAPUNG PHANA Pangthokkhre Luf asigi maikidigi thadorokpa cherol amada Luf Kinifunipan Suba Mapok Kumwon Thouram adu Central Headquarter CHQ Central General Headquarter GHQ 707 Mobile Battalion, Base Area 1, Base Area 2, Base Area 3, Base Area 4, Tactical Headquarter THQ, Training Center TC, Transit Camp, Mobile Battalion 1, Amadi Mobile Battalion 2 na chingba tongan-tongan mamafam singda Pangthokkhre, Party ki Chairman Interim Council Ahiba Angomna Athoiba Mitunglen Amadi Charles D. Affairs, Publicity and Propaganda Leibak Ngakpa Luwangna Thouram Mapu Oijuna, Central Headquarters CHQ da Pangthokpa Ching Lemlaba Thouram Amada, Chairman Interim Council na Maira Chukatuna Thouram Haudoklaba Matungda, Lufki Firal Chingkhatki, Athoiba Mitunglengi Warolda, Chairman Interim Council na Loilam Mapu India na Kangleipak da Chatarakliba, Geopolitics Asina LAMDAM Asigi Phurupcha Singi Marakta Muknabagi Thawong kaya thorakliba asina Kangleipak ki apunba saktam amadi ingtappa nusi chanana hingbada achoba singnaba ama oihale masina maram oijuna ekhoi karamna sakhatkani habigi wafam asing asi fawba ekhoi masel ningtamna khana minaduna laptop janabagi tanja adu indiana matuna lakli chahi lising kayagi puwari lezariba Kangleipak pu indiana namfuda lausin khraba matung kanglo furuf naiba akhuba michengda Kangleicha Singna wariba sibu karisu nachungdana otpi neividuna Kangleipak pu malimgi Kangkhuldagi matam chupagi oina muthatnaba leptana honari haba wafam thamki loina handaki wathoksi Indiana insillaga YELHOUMEE gi Kangleipak sagalakpada yaraktaba punna hingminnaba heitaba marebak nungsiba karino khangdaba khuzok amana khabe khara sabani masi pumnamak Ireibakna loilam oina lisangsina leirakpagi mapung faba khudolni masi koknabagi amata ngairaba upaidi imaleibakna loilam kongoi kakthatuna isan iromdom lengak chaba iramdam Kangleipak ama oirabatada oithokani maram aduna ireicha khudingmakna haukraba puwari sing amuk nauhauna ningsingduna apunba waref lauduna apunbagi pangal sagatuna Kangleipak thugainaba siliba sidagi amatta oina lepminnaduna ngakthok minarasi haina fongdoki Amasung General Headquarter GHQ da Pangthokba achamba thoram amada Red Army gi Chief of Army Staff CAS Romi Maitena thoiba mitunglen Charles D. Affairs Medical and Family Welfare Chambana Thouram Mapu Deputy Finance Secretary Rocky Organization 1 Santi Amasung Organization 2 Ngairam Bana Athoiba Lengbirakpa Oiduna Thouram Pangthokkhre CAS na Maira Chukatuna Thouram adu Haudokpaga Loinena Party ki Firal Chingkhatlaba matung Laikhidraba Thoba Thobi Singda Laikatpaga Loinena Revolutionary Gun Salute Pidunai Kai Khumnaba Utki Athoiba Mitunglen CAS ki warolda Prepak na pamliba ning tamba sakhatpa amadi manaba khunai oinaba honabada Kangleipak ki apunba saktam sagatpa amadi asangba masak thokpa Red Army kaya semgatuna loimapu India gi mayokta hanbal leitana ningtam yawol lantheng chathaba mathau tai Red Army singna punsigi aroiba miko fawba leibak miyam gi damakta kathokpa ngambagi thauna leiba tangai fade haina thamki United Base Area da Leiba Red Army ki 707 Mobile Battalion ta Pangthokba Chinglemlaba Thouram amada West Area Secretary Sir Langambana Athoiba Mitunglen amadi Red Army ki Camp Commander MD Pakistan Thouram Mapu Oiduna Best Area ki Secretary na Machu Tare ki Firal Chingkhatpada Mapung Oiba Thouram Oiki Base Area Secretary na Leivak Miyam da Yaifa Pausel Pibaga Loidina Ekoigi Ipaipu Singna Ireibaki Ning Tamba Fangnaba Honabada Akiba Leitana Kathokibagi Thauna Adu Ekoidasu Yauri Ireibaki Damak Sakhatpa Mara Chetpa Leivak Ama Oinaba Honabada Yawolup Singna Angamba Thauna Ullasi Haiba Wafam Thamki Haina Chirol Asina Makatari